Kuki nupi amasung da poppy farm da chatpada kaina attack tokturi aruba phibam da leiri rims da puna ba haina khanari haina ngarang social media sang da thaganarakre ngarang Sisipur gi nursing home da anaba ama sipoisena phage tawbuki irang thokre Kuki nupi singna central force singa mukna kre haina thaganarakre madugi makata ko pauda UK ne gi mioi ama phaba lakpa central force ki bolero ama Kuki singna mai thakre haina thaganarakle Thajaba yaba paw amada Jiribam district ki Borobekra police station ki manungsanba Saudari Khalbiles da ngarang drug phaba sangbada nungmai kapthokhre haina social media sing da ngarang thaganarakre loinana police na su handuna nungmai kapkhre haina thaganarakle Sanjeng thongda duty taba Muslim police sama laikhidre mataw karamna laitabano haibadi chapchana khangdre mayamna share tawbiyo MDR Saha C number 1804094 son of MD Anwar Ali Yedipo Ningthona Imphal Isaina ngarang social media singda thaganarakle makhataba update ngamina se ngarang khongjom samaramda anga ama isingda takhibadagi mayam kanna thinakhiba du phangkhre haide tongan be relief camp singda laiba IDP singna amu phiral paiduna Independence Day gi numita rally sit in protest sauna khongjang kya sangsin khre Ngarang India ge ningtamba numit oirabasu Manipur gi di amamba numit ni sahi ahum hena lanjanariba IDP singbu ningtamba gi mahau pidana asukui basi thamlakpa se asuki matik pende haina IDP singna phongdokhre hari Lanka Naga village da laikhidraba Wirilyang Bow Sawang amadi Kawidinang Abon Maiki Asiba Haksang Nahanone District Hospital da postmortem lorba matung makhoi gi maramda purakhre hari Senapati da su Independence Day gimi amata lakna khidre security personnel amadi government staff khara lakhe haina social media singda thaganarakle more de Kuki CSO amadi Kuki miyamna India Independence celebration da sarugya khre naga taba lamda athingba leirabasu Kuki na namna taba lamda de yamna sauna pangthokre hadi BJP da sendoknabagi matam khara piri sendoktragadi BJP da ki tokane Laibak miyam ki khalaktragadi BJP da leiroi BJP oina di fattaba nattaba BJP bu thawriba driver se masi program leitaba natte haina khurai gi MLA social drone phongdokhre KSO Sisipur Central Force na PC nursing home da changlambagi loina anaba patient lokthokina bo hona khiba thawong adubu akanmo ongda condemn tawrakhre Ngarang tuibongi kanan bank da leiba PC nursing home da Central Force na changlaktuna zatharong kiba thawong singbu Kuki students organization KSO na condemn tawrakhre KSO na makhata na thamlakwa statement da treatment zathaduna leiba patient amabu security personnel singna puthokna ba honakhe madugi matung attendance singna thong adubu thengke madudagi security personnel singna hospital manungda live round kapthokhre loinana phibam luna leidiba anaba yauna anaba kaya mipaiba pohanke haire makhatarakpada thawdo adugi matangda authority singna clarification torokadabune haina demand tawkhre haire
Thadau NP Manipurna Naga Community Singna Thadaugi Mioi Ahum Thadok Pirakpugi Thagabu Pongdorakre. Kuki Oirabu Ningduna Kanglatongbi Namdelong Bilesta Naga Singna Pazeluba Thadau Puruki Mioi Ahum Joseph Hengmin Chong Amasong Mangau Thangbu Tek Takaidana Thadorakpagi Damak Thadau NP Manipur TIM na Naga Community Mioi Singbu Thagatpa Pongdorakre. Maitai Pangal Loigani Thazaba Mioi Hospital da Central Security Force in Sanghalakhibuga Marilena Kuki Mioi Shina Hospital da detain Tauduna Wahang Pahong Satakre Hadi. Sisipurgi Tuibong area da medical facility da Central Force Sing Sangselakuna Irang Thokiba Gamarilena Maitai Pangal ni suspected Oba Mioi Ama Kuki individual Singna Hospital da detain Taubagaloina Wahang Pahong Satakre Hadi. Haina social media Sing da Taganarakle Makataba Kupong Aminase Sagai gi Maitala Seba Singna Athoba Singi Ning Sing Numit Pang Thokpa Ikai Ningai ni Haina Tamlakre Manipur gi Ningkha Tambangak Nabagi Damak Mai Thiragani Khangna Khana Kumja 1891 gi Manipur gi Ipai Pusina Malemda Numit Ta de Haina Khana River British ka Lanteng na Khibagi Ning Singbagi Thoram Laifak ki Thakta Pang Thokibaga Loinana Status gi Tongan Tongan ba Lanai Lokkiana Su Thoramase Pak Sana Pang Thok Nabagi Pauk Sing Lamdam Asigi Miyamna Tanaram Lagani Khale Kumja 1891 gi Anglo Manipur War gi Wari Ase Gasigi Manipur Legak na Khangduna matam adugi ipai pu singbu ikai khumnabagi thoram pangthokkhrabasu masinda laukkhrabasu ipai pu singadu sonaduna pangangda ngangba oina Manipur gi yellow mi singna khanare maroina lamdam asigi yellow mi singi CSO singna Manipur gi yellow mi singi mixed utchaipa oina ngasigi lamdam asigi CM yauna ruling gi MLA singi thawungbu bendaba kayamuk yarongani khale Maramdi Manipur gi hujik oiriba phiba masuda status da NRC hana update tawraba matungda census pangthoknaba India lagak na haiba ngamdaba amade masagi phamna marepakan bagi wakaldagi hena khanba sagai gi maital asiba gumbagi thamoi senba makoina Manipur gi Ningkha Tambanga nabagi damak mai thiragani hana thawaina pontha piduna British single lanteng na khiba singbu ikai khumnabagi thoram pangthokpa se kai ningai ne haibada haiman ba thoklo habi yai hauja NRC sana halaba matung da census pangthok na balamda masigi yellow misingna hanna hajarabasu India lagak na tasinadana namduna census pangthok pa tarabade Manipur gi yellow misingi laibak tambang hamdaba phibam amada tungi mirol da mayok nagadori habase ngasigi MLA minister singna khangna center gi lusingba singi yaka yenglaga masagi mapuruki kari amata khandan lamda masigi yellow misingi hol khangsinadaba amade mamaleba kidabak masala mathauna fana maramdam Mapuruk Kanabagi Wakal Sen, the Bagi Mamitara Pasinamanam Oiraga, Makoina Sahi Samaga Kuntra Magasuba Manipuria Tobusing Buning Sing Bugitoram Pang Tok Liba, say Oksinaba, Mapa Pupu Kongoinaba, Crocodile Tears Kimo Oni Haina, Lamda Masigi Yellow Missina Kanaba Horagle, Manipur Sepi Questeramo in India Lagana, but the Indagimiam Kanarabasu, Malam Gimiam Maroina, Matamama the Malam the Namita, the Haina Ramba Bridges na. Masak Kangbugalina Pik Labasupik na Malam the Lamdam Masibum Masak Takpada Sagol Kangjay Sanaba Ahanboy na Hodokiba Lamdam Oidi Habisi Nasigi Indialaga na British ka Lanteng na Bangamba Andaman and Nicobar da Ning Tau Kulas Andrama di Matamdugi Marapaning ba Taubakiabu British na Loy Takiba Lamdam Ama Oi Habisi Nasigi Indialaga na Kangba Maramna Manipur gi yellow mising bunam duna namthana bohona bagi aron ba agenda amada NRC sana drangai da census pangthok na bohona bani habisi Manipur gi MLA minister singna khangna masagi phamna marai pak gi hena lumna lawriba sing oibana handa khanghaudana makhugi mathakta makhal kya gi khongjang yet homi singna sangselakpu yai khalli haina pandam pause gi editorial da thamlakle National Highway da athengba thambadagi truck driver gari manungda siba haina thamlakre National Highway singda Kuki singna lisangsen free movement ge athengba thamlakiba sigi serakta Naga sangna economic blockade chatharakhiba sina maram oiraga matam sangna jiribamda panduna lerakhiba pot puba truck number MN01 KF4661 gi driver Nagina Kumar Mato Koba ama gari manungda siraga leramkhiba asigi thodang kanana pugadoribage Langan amatam sana security convoy PBW jiribam da panduna lerakhiba aduga chaba phangdrabadagi natraga masagi laina laibagi bu oiro truck manungda driver siraga
ꯂꯩꯔꯝꯈꯤꯕ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯩꯉꯥꯛꯅ ꯄꯨꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯀꯨꯀꯤ ꯂꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤꯕ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒꯤ ꯋꯥꯊꯣꯛ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯕꯁꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯆꯍꯤ 3 ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕꯗꯒꯤꯅꯤ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧ ꯑꯣꯏꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯇ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯃꯑꯣꯡꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯆꯠꯊꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯆꯧꯕ ꯀꯣꯡꯀꯨꯠ ꯂꯩꯕꯗꯒꯤ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯍꯧꯁꯥꯅ ꯊꯣꯛꯍꯟꯕ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯅ ꯇꯣꯏꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯤꯡ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯆꯧꯕ ꯅꯨꯡꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯂꯝꯈꯥꯡꯗ ꯄꯟꯕꯒꯤ ꯑꯋꯥꯕꯁꯤꯡ ꯇꯣꯏꯅ ꯃꯥꯌꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅꯕ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯅꯤꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯁꯥꯡꯂꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯕ ꯑꯣꯏꯔꯦ ꯀꯨꯀꯤꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕꯁꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯌꯦꯜꯁꯪ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯊꯤꯡꯕ ꯕꯟ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕꯁꯤꯡ ꯆꯠꯊꯕ ꯌꯥꯗꯦ ꯑꯊꯤꯡꯕ ꯄꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯌꯥꯊꯪ ꯑꯣꯔꯗꯔ ꯂꯩꯔꯕꯁꯨ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯑꯗꯨ ꯉꯥꯛꯇꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯐꯪꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯕꯨ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯠꯇꯅ ꯁꯤꯡꯅꯔꯤ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯗꯨꯅ ꯆꯪꯁꯤꯟꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯈꯤꯕ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯄꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯟꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯊꯤꯟꯊꯍꯜꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯃꯇꯝ ꯁꯥꯡꯅ ꯊꯝꯗꯨꯅ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯂꯧꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯆꯥꯛꯈꯥꯎ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯀꯨꯀꯤꯁꯤꯡꯅ ꯆꯍꯤ 3 ꯍꯦꯟꯅ ꯑꯊꯤꯡꯕ ꯊꯝꯕ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯅꯥ ꯄꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯀꯪꯂꯥ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯦ